Kangleipakki manibiyeng biba viewers punamapu ahamba magta taramna utsabuka loina ikutna khurumjari ngasi unajari bages asidi donga ba aiba singilaktagi aiba ama oina lairiba oza Wangthoi Khuman gani oza bu ahamba magta ISTV magadi taramna utjari khurumjari oza da aina ihan hana khangjaning base oza gi family andi amadi pokna famlamdam de ima babagi kari hona bi habda duk samna pagitan than thambi ai isamak Wangthoi Khuman haibasi pen name amani aigi certificate Laisram Amarjit Singh ana lejai aigi pokpham thanga tongbram lekai ni aigi apokpa gimingna Laisram Ningthemba apokpi gimingna Laisram Ongbi Thoibi Devi adu akhoi isan naw mari ni aina ahal isan nupi ahum ni isan nupi ahal yum pankre Sangita kawi aduga yaimana Modhubala aduga Devla hojoji ai Kaksing Ningol Brindevela yum pan minare isa ani lejare hojik na MU ki guest house to ina lebi bane bo jaki kano temporary home oina ko yam lungai uza makata na uza de khangjaning base uza ai ba ma orakpa matam da ngasi bok ta ko uza da thengnarakpa experience ta tan thambi han ai basi atasing na hairagadi masi sang laba lambi mani hajaba tare aina iba hujarakpasi horukpadagi hajaba taragadi aise class 4 5 saina tamba matamda kogi school gi co curricular activities masi sum yaujaningba ai kari yawu yagadage sum yeng sayeng je kitang interest lay sayeng je thiningba thi na na sayeng je kari sayeng kadai dagi karma sayeng thi dagi ka adu ai ba leitabagi khudong chadaw ka meok nakiba matumdagi hona aise ai ba maga oiragadi kaina khanjaba horakre aduga madugi ikui ai sayeng sum thiba khotpa yawbada natana ibase sum tamba horakre tamba si yamna haibagi khangbagi torokpa nate matamdudadi phajaba wahi wataje khara khomjin tasillaga ai sum sagatpa sum horakhibani sain tor schooling dagi ai se loan na haiba tare yam phongna mayam mamangda sayeng iri kain tawjabadi nate saina aduga kugi sumang lila ka si iri mena school tam na sum tawba wari macha ka iba sum try tawre aduga khara matungda paper da haiba tare kugi newspaper da kui nongaijingi keno sida saitegi kalam sida sayeng hapa hore adu class maru oina khara hena changjilakpada ina class 11 12 tamapam matam Surchan Higher Secondary da tamjai matamdu dai chekon da lei matam sida kui sayol gi na puthokpa iramdam ko se phong malai koi my office se kunung mamang da leiba masida I chang nai na keno tawe koi gi article se sayeng oiro wari macha oiro sum hapa duga hapa dana tana koi manaw khara keno taro punjil laga se ki iramdam ga ko yon ba chamin nei koi sain taraga horokkhibani duga Surchan Higher Secondary da yana na ina thengna jabasi koi gi lamdam sigi saknai rabi ai bi arambam ongbi mem chaubi mase kogi school dugi ojane mangon daga ai sayeng pahandana oja sina su khoida laire ka se pura ga pahan ba swaina thengnarakpane swain taraga ise iba khotpa hore aduga kharaga amuk khumang joksin bana college tama first year tamba matam si manab sing lai khoi laire uma phongji ga hai lek si hoi yaine lek phongji ai ju khara thawai awganina moina su khoiji thawai awbam sen sum khangna ba haitare adu taragadi kamaina kanagi mingda leksi publish togadage loop amma mathau tagadra kain sum khanna ko de loop amma khoiling khalaji kaina hoji saita thopang loop ana leiri si khoina matam no college ki matam da lingkhat sakhibani adu maina torba matungda college su tamba aduga ngasagi saita gi ju khara yawba ho adu yam kanna di keno tawde matam du khoji yam khangba oide akoina khara hena khangkibisdi oja Surchan thiamna koi saita topang loki advisor ka obiro matungda ko mana lamjinga kan mayam se loop mayam lerme manipur ge si saina sakhanga khin haita ado jam khata nam khangjaning base kari gumba film gi script mak iba oraga su waring iba oraga su poetry iba oraga su aigi aina sum tajaba matam da ko poetry mak iba da dum hairasi ko ada
mafam jaga ga se aying achik pa mafam jaga da ga pham ga inei ge hai ba ado oza gi oina di ma irak pasum irak pa matam da karam ba jaga da ga di sum hadi iba nungai ba mafam haibam nei dana ko adum ba mafam ga di tonga na ga tham ga oina ibi rak pra adu ga mi sing se sum poetry ma iba or waring iba or ga su kayum ba incident ama da gi ga ining ba ga phau gi ba ga su dum thengna ba yawi hai tare ko adu da gi iba ga hau gi ba adu oza gi oina di adum ba incident ga tho ga sidagi di ira ge kaina ga adu mane iba na thodok ka di lagi bra adu ga oza na iba matam da karam ba jaga da kamai tar ga I have da adu am ta khangjege akang na ba thodok makti leite hai jabatare aduga ai ibase mayamna haina gumdana ai su khara achikpa mpham je dum pamjai achikpa mi langa di aingonda comfortable ojadaba ko adain toraga ai gi isagi ka haibtare ai gi isagi ka sita topana disturb tawdaba si yam nungai ba mpham ne ai gi di ibagi se anu midang oi be ai ahing daga ibe yawi hogalaga sum tumam ba dai phat hogala wakhal maga khning ganing janga sayang iba dum yawki school tamngai matamda school gi keno da class off le matam da thuoga khogi aina high school tamak pose ideal school na thanga gi sing mathak ne sida thuoga saying I me kaina tawba khara di yawi adu yamna khwai nungai jabade agi ka sin yam nungai an dain thamjage adu ngasi bo osana hoji po le pa matam da pulap na poetry da kyam kai ibigre poetry se hoji pau dai lyric ani kana tau sagre ahan bagi sayang sina punna sayang hompu se swaina aina iba khudimak loina phongba dinate aina iba sida khara phonghauda yahauda su dum yawe kitang sinandi phongdok yarni khanjaba singdo dan khangalaga aduga ani suba le amasu 2016 da phongdok sakre hoji maksu sayang lyric ama sagat bagi dum sayang machak tu dum leijare haitare tawbatabu aina kitang mafam matam ama khudong sa bang ngai ga leijari heta ado oza se in sum ta jaba matam da ko tongan tongan ba khoi gi literature gi conference kumba adum ba yaw yi haina su haipe ta jai ko national level gi orga su international level gi orga su oza na ga sum yaw ba matam thainar ba experience myam da ado kitang share do biu kano se khara dum yaw jare khoi gi manipur makta da su khoi indo bangla poets meet ana bangladesh ta gi ai ba sing kauraga madada Bangladesh ta leba mitai sing lai aduga mogi Bangla sing su lai Bengali hetare ko adugi mogi loan su dum punna khoi kano tobo ko multilingual hetare daanga paba andagi Delhi da Festival of Letters na saite academy na sinba aduga Agartala da kano tawe khoi All India Young Writers Meet habitai adu yaujeri khoi gi tongan ba kano sing se sayang khuri lam dugi makal sing je sum thengna ba moina par sing do ta ba moi sin swain I boire moi culture na swain to boire a khoi sin swain to wi ka habagi sigi keno sima mayam de yaur kanda khangi aduga ai da su kari matang de improve to ya bage adagi moi sidagi khoi gi phajabana kari no kaina sigi keno sim comparison sim khoi da tawbagi khudong chabadam phangjai aduda natana sayang ibasi natraga ai ba mo oibasi yamna chauba tayung pal mada world mada khoi tin bani ka haibagi adugi wakhalon sima hai thorum sing si yar kan khoi da phaujabu dun hai ta ado oza ki se poetry ka tamag ipi bra story gum badi ma de ipi igi ba di lebi ho ai ngasai so hajagi ba ai horpa matanda high school tam nge matan ai shumang la ka ijeyo andagi ai film script I mi kai thanda niom sumbra sumda khangde ai iraga script lai aduga short story su collection khara dum lai novel se igena novel se attempt tawraga novel makti mapung di fade saina ton ba keno sing se khut thajai aduga karigino kamai tongna no dikhande mapung ai sayang hida di sanga ka lairame isana di khangok da bai ta saina hoju pokta sayang sina mapung oina ai keno se genre se dain lai heta ado oza se tongan ba national gi orga su international gi orga su award kumba phangba gi habit kha thengna jare ko ado 2000 kya da kari phangaki ado duga hojibok da phangpa award sing do kya mu suri have da tang hal habi ai ahan balai ngayon ba asai basi english sing ani ga tarani thoida ai phongjabani hariba lexi phongaba matung lising ni ga tarahundoi sida
Patriotic Writers Forum na layak asigidamakta Arambam Ibungal and Binod Kumari Literary Award si kusinabi adagi lising ani mathang sei yabe tar lising ani taram mari sida Sahitya Academy na Juba Puraskar Award si kusinabi bani aduga lising ani tara tarukta igi ani su layak kudol tamjagre maina wai tangna sammana aduga inda ikuidana lising ani ga koi kunumdoi habe tar si April ki tang nipal da Kolkata da Bharatiya Bhasha Parishad na sisu nahasing aduga Juba Puraskar na nahasing na piba sisu koi India ki leri ba tongan loan sing si dagi mari khaktan khangalaga piba award ne masima yamna tang bai tare tang ba means khoi ki value du khak na taba ko yam rare oiba phangge have opportunity si khar tang ba keno mane simki nungai jaba ma dum phaujai ada oza makata na khangjaring base oza naga sum ngasi bo sum irak pa matamda waring ora su poji ora ga su ko oza da kay haini oza da puning thawot pi bagumba ora ga su oza gi ithel se karina kadi oibi sum irak pa matamda ahan bada ina panjaba ya base angang ori ngai da ise radio gi lila se siam thoyang na tajari sumang lila yam yengjari masi su ithil makhal ma pire radio sing si magi keno gi ko thamoi gi oiba ko ade koi sahitya gi oiba keno makak ithil ma dum pire aduga ina ngasai panjaba class 11 12 Europe matam sida koi arambam ongbi mem chaubi masina koi sahitya se smai to bani like ki sahitya gi election ji sini Nobel ji sini adegi sayang ji sini kan khoi da pura khudam oina ulaga takpi rakhiba ko sisu achauba puning thogot pi pa mani adu khoina Sahitya topang lup se semjero matungda koi oza sarchan thiam mana advisor oina leibiram matamda oza sarchan thiam na su khoi si yamna ibakta natana koi sumaina koi khunai sida Sahitya gi oiba taibong palma lei kai lup tongan ba mayam lei adigi activities makhal tawbu yai ka habi khoida takpi rakpa simasu achauba kongom laroidaba dumba paramani Hoji maksu kui aiba singsi yam nungai jaba na aiba yamna mapung pharaba aiba masak naraba aiba singsina anauba tholakpa naha aiba singsi yam puning thogatpi oza RK Bhubon Sana hoi Birendra Naurem hoi adagi leiba mayam sing thengnaba matamda ko makhoina oza Prahlada hoi lei makhoi oza Kiran Kumar hoi kasi moisina naha aikoi si yam tholakpa moi harau jaba tungi damakta khoi makhoi khudung inanaba khara thole kaina dumbai wakhalonda khoi puning thogatpi mayam si loinamak panjadra su yamna mamal yamba ngaktane na ithamjage makata na oza dai khangjaring base oza akhona kai mukanda ko diary gumba ining baga su dum phawi wakhanda kai gumba madi irage kai gumba di phungdok ki kai na ko ada wakhanda di khala ga ithopa ngamdaba kai bukanda su yawi ba wakhanda di dum khala lai ba ithokpa di ngamdaba ado si kari gi oidoina oza na aiba moina kitang haibi masi ai egi wakhalon da haiba tare aina haiba sina loinamak chumba makti oram dabsu yai egi wakhalonda ige haiba taragadi aikhoida ige haibagi apamba ma ahanbada phawbam changena khalli aduga hariba egi apamba se thabak oina pangthokna na hona matamda egi wakhal se distract tokdaba tongan ba egi interest atopa ahenba interest na egi ngasai ijage ka hariba wakhal se namhatkidaba haiba tare egi leiriba ka oiro natraga egi leifam sida atmosphere si ibe yabagi atmosphere ma oiba aduga ai thengnariba nungtijagi thodokshing sina masagi iningbagi natra ibe khudong chabagi keno se ma namhatkidaba dumba keno mak atmosphere masu mathok tai na khanjai hariba singsi kitang karigumba factor mana soirakpa matamda natra akaiba pirakpa matamda ai khoi maksu ige khalaga idaba mayam lei hoji ai research ki kari gi taw matam chida ige khaliba posida haijiluba ngamdaba ko simbase aduga ibagi magi talents yauba kui khunai sida su kaya ama magi ibai khudong chaba leihidaba ada inanabagi matam se kai thoga manghalaga manganba means ibududa magi matam se sizinaraga leiba ngamdabadagi magi phajaba kaino khudi kasim khoi mayam marakta yoroktaba simba mayam su leina I thamjage ado oza na hawai ngalinge matam dadi ko
ꯑꯩꯈꯣꯏꯒꯤ ꯑꯏꯕ ꯄꯣꯏꯇ꯭ꯔꯤ ꯑꯐꯥꯎ ꯑꯐꯥꯎꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯇ ꯁꯩꯔꯦꯡꯒꯤ ꯏꯍꯧ ꯑꯃ ꯌꯥꯝꯅꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯏꯅꯤꯡꯕꯒꯨꯝꯕ ꯑꯗꯒꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯨꯝꯕ ꯑꯗꯒꯤ ꯁꯩꯔꯦꯡ ꯆꯥꯡꯗꯝꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯗꯨꯝꯕꯒꯤ ꯏꯍꯧ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯒꯤ ꯃꯃꯤꯁꯦ ꯀꯌꯥ ꯇꯥꯗꯕꯒꯨꯝ ꯍꯥꯏꯅ ꯎꯖꯩꯀꯣ ꯑꯗꯣ ꯑꯣꯖꯥꯁꯤ ꯀꯔꯤꯒꯤꯅꯤ ꯍꯥꯏꯅ ꯂꯧꯕꯤꯗꯣꯏꯅꯣ ꯃꯁꯤ ꯃꯔꯝꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯝꯕ ꯌꯥꯏ ꯈꯨꯟꯅꯥꯏꯁꯤ ꯑꯗꯨꯝ ꯍꯣꯡꯗꯨꯅ ꯂꯩꯕ ꯀꯩꯅꯣ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤ ꯂꯦꯡꯗꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯍꯣꯡꯕ ꯂꯥꯛꯄ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯇ ꯑꯩꯈꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯀꯩꯅꯣ ꯑꯃ ꯂꯥꯛꯑꯦ ꯏꯍꯧ ꯑꯃ ꯑꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯀꯔꯤꯒꯤ ꯏꯟꯇꯔꯅꯦꯠꯀꯤ ꯃꯦꯗꯤꯌꯥꯁꯤ ꯉꯁꯥꯏꯒꯤ ꯁꯩꯔꯦꯡꯒꯤ ꯑꯥꯔꯠꯀꯤ ꯇꯧꯔꯝꯕꯁꯤ ꯅꯠꯇꯕ ꯑꯁꯤꯗꯒꯤ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦ ꯃꯈꯜ ꯃꯌꯥꯝ ꯂꯥꯛꯄꯁꯤꯅ ꯅꯍꯥꯁꯤꯡꯁꯦ ꯁꯨꯝꯕꯗ ꯑꯌꯥꯝꯕ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯕꯁꯦ ꯉꯁꯥꯏꯒꯤ ꯀꯣ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯁ ꯍꯥꯏꯕ ꯇꯥꯔꯦ ꯁꯩꯔꯦꯡ ꯊꯤꯕ ꯀꯩꯅꯣ ꯇꯧꯕ ꯋꯥꯔꯤ ꯃꯆꯥ ꯄꯥꯊꯣꯛꯄꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯌꯥꯝꯅ ꯃꯃꯜ ꯂꯩꯕ ꯀꯩꯅꯣꯝꯃꯅꯦꯗꯤ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯩꯔꯦꯡ ꯊꯤꯕꯁꯤꯅ ꯑꯩꯈꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯑꯗꯨꯒ ꯁꯥꯍꯤꯇ꯭ꯌꯁꯤ ꯀꯔꯤꯅꯣ ꯈꯪꯅꯤꯡꯕꯒꯤ ꯃꯁꯤꯗ ꯈꯣꯡ ꯇꯥꯕꯒꯤ ꯑꯆꯧꯕ ꯂꯝꯕꯤ ꯑꯃꯁꯨ ꯐꯥꯠꯄꯤ ꯑꯗꯨꯒ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯄꯟꯖꯅꯤꯡꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯁꯩꯔꯦꯡ ꯊꯤꯕꯁꯤꯒ ꯑꯩꯈꯣꯏꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯒ ꯊꯤꯅꯅꯕ ꯁꯩꯔꯦꯡꯁꯤꯒ ꯑꯅꯤꯁꯤꯒꯤ ꯀꯩꯅꯣꯁꯤ ꯃꯍꯥꯎꯁꯤ ꯈꯔ ꯈꯦꯠꯅꯕ ꯊꯤꯅꯅꯕꯒꯤ ꯁꯩꯔꯦꯡꯅ ꯈꯤꯇꯪ ꯃꯌꯥꯝꯅ ꯇꯥꯕꯗ ꯊꯤꯕꯁꯤꯗ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯨꯒ ꯄꯣꯏꯟꯠꯀ ꯈꯔ ꯌꯥꯎꯕꯀꯣ ꯈꯤꯇꯪ ꯈꯔ ꯗꯣꯡ ꯗꯣꯡ ꯂꯥꯎꯅꯒ ꯍꯥꯏꯔꯒ ꯃꯌꯥꯝꯁꯤꯗ ꯄꯦꯜꯍꯟꯕ ꯈꯨꯕꯥꯛ ꯈꯨꯒꯗꯕ ꯑꯗꯨꯝꯕ ꯁꯩꯔꯦꯡ ꯃꯈꯜꯁꯤꯡ ꯊꯤꯔꯒꯅ ꯍꯦꯟꯅ ꯆꯥꯅꯅꯤꯅ ꯈꯜꯂꯦ ꯑꯗꯨꯒ ꯏꯔꯛꯄ ꯃꯇꯝꯁꯤꯅ ꯑꯃꯨꯛ ꯐꯨꯝꯃꯒ ꯑꯩꯈꯣꯏ ꯁꯤꯝꯕꯣꯜ ꯁꯤꯖꯤꯟꯅꯕ ꯏꯃꯦꯖꯔꯤ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯃꯥꯒꯤ ꯈꯤꯇꯪ ꯁꯩꯔꯦꯡꯁꯦ ꯂꯨꯍꯟꯕ ꯍꯥꯏꯇꯥꯔꯦ ꯂꯨꯍꯜꯂꯒ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯃꯃꯜꯁꯦ ꯍꯦꯟꯅ ꯂꯩꯕ ꯈꯔ ꯍꯦꯟꯅ ꯆꯥꯅꯕꯗꯧꯅ ꯈꯜꯂꯦ ꯑꯗꯨꯅ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯑꯃꯨꯛꯀ ꯑꯃ ꯄꯟꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯑꯗꯩ ꯀꯣꯂꯦꯖꯇ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯈꯣꯏ ꯁꯤꯂꯦꯕꯁꯇ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔ ꯌꯥꯎꯔꯤꯕꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯍꯥꯞꯆꯟꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏ ꯀꯟꯇꯦꯝꯄꯔꯔꯤ ꯂꯤꯇꯔꯦꯆꯔꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯝꯕ ꯈꯨꯠꯏꯁꯤꯡ ꯊꯣꯛꯂꯛꯏꯒ ꯍꯥꯏꯕꯁꯦ ꯀꯟꯇꯦꯝꯄꯔꯔꯤ ꯂꯤꯇꯔꯦꯆꯔꯒꯤ ꯑꯣꯏꯕ ꯁꯩꯔꯦꯡ ꯈꯨꯠꯏꯁꯤꯡ ꯑꯗꯒꯤ ꯅꯣꯕꯦꯜꯁꯤꯡ ꯁꯤꯒꯤ ꯀꯅꯥꯅ ꯀꯔꯝꯕ ꯑꯦꯋꯥꯔꯗ ꯐꯪꯉꯤꯒ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯃꯇꯥꯡꯒꯁꯦ ꯁꯤ ꯅꯩꯅꯕ ꯌꯥꯕ ꯃꯥꯔꯛ ꯌꯥꯝꯗ꯭ꯔꯒꯁꯨ ꯑꯗꯨꯝꯕ ꯄꯦꯄꯔ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯀꯩꯅꯣ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯤꯂꯦꯕꯁꯇꯨ ꯁꯔꯨꯛ ꯈꯔꯒ ꯁꯨꯝ ꯌꯥꯎꯔꯒꯗꯤ ꯅꯨꯡꯉꯥꯏꯖꯒꯅꯤ ꯀꯥꯏꯅ ꯑꯩꯅ ꯁꯨꯝ ꯈꯟꯕ ꯑꯃꯅꯦ ꯁꯤꯃꯁꯨ ꯑꯗꯣ ꯑꯣꯖꯥꯅ ꯍꯧꯖꯤꯛꯐꯥꯎ ꯁꯨꯝ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯉꯁꯥꯏ ꯑꯣꯖꯥꯅ ꯂꯨꯞꯀꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯐꯦꯠ ꯄꯟꯕꯤꯈꯤꯀꯣ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯣꯏꯕ ꯂꯤꯇꯔꯦꯆꯔꯒꯤ ꯃꯥꯒꯤ ꯂꯨꯞ ꯃꯁꯤꯡ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯈꯔꯗꯤ ꯑꯗꯨꯝ ꯂꯩ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕꯁꯤꯅ ꯀꯔꯤ ꯃꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯑꯀꯥꯏꯕ ꯂꯩꯕ꯭ꯔꯥ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯁꯤꯡ ꯃꯥꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯣꯏꯕ ꯃꯌꯥꯝ ꯂꯩꯕꯁꯤꯅ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯊꯝꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯁꯤꯗ ꯌꯥꯝ ꯊꯦꯡꯅꯕ ꯑꯃꯅ ꯂꯨꯞ ꯌꯥꯝꯃꯟꯕꯒꯤ ꯑꯩꯈꯣꯏꯁꯦ ꯀꯣꯛ ꯉꯥꯎꯕ ꯑꯗꯩ ꯈꯨꯟꯅꯥꯏꯀꯥꯁꯤ ꯀꯅꯥꯅ ꯍꯥꯏꯔꯒ ꯏꯟꯒꯗꯒꯦ ꯀꯅꯥꯒꯤ ꯃꯇꯨꯡ ꯏꯟꯒꯗꯒꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯆꯃꯝꯅꯕꯁꯤꯃ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯨꯅ ꯂꯨꯞ ꯌꯥꯝꯕꯁꯤ ꯌꯥꯝ ꯄꯥꯝꯖꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯈꯣꯔꯤꯔꯣꯜ ꯍꯥꯏꯖꯕ ꯇꯥꯔꯦ ꯂꯣꯏꯅ ꯁꯤꯂꯣꯟ ꯑꯏꯕꯁꯤꯡꯒꯤ ꯂꯨꯞꯁꯤꯗꯤ ꯌꯥꯝꯅ ꯂꯩꯔꯒꯁꯨ ꯃꯁꯤꯗꯤ ꯊꯣꯏꯗꯣꯛꯄ ꯀꯥꯏꯗꯦꯅ ꯑꯩ ꯈꯟꯖꯩ ꯃꯔꯝꯗꯤ ꯃꯥꯒꯤ ꯂꯝꯗꯨꯒꯤ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯉꯁꯥꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯁꯤꯅ ꯁꯥꯍꯤꯇ꯭ꯌꯁꯤ ꯊꯥꯡꯒꯠꯂꯛꯑꯀꯥꯟꯗ ꯄꯨꯟꯅ ꯆꯥꯎꯈꯠꯂꯕ ꯁꯥꯍꯤꯇ꯭ꯌ ꯈꯨꯟꯅꯥꯏꯁꯤꯒꯤ ꯌꯥꯝꯅ ꯐꯖꯕ ꯃꯁꯛ ꯐꯖꯕ ꯑꯗꯨꯝꯕ ꯈꯣꯔꯤꯔꯣꯜꯒꯤ ꯃꯁꯛ ꯑꯃꯈꯛ ꯊꯣꯛꯂꯛꯀꯅꯤꯅ ꯈꯟꯖꯩ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯂꯨꯞ ꯌꯥꯝꯖꯔꯒꯁꯨ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯆꯌꯦꯠꯅꯕ ꯆꯃꯝꯅꯕ ꯀꯣꯂꯥꯏꯠ ꯑꯣꯏꯕ ꯑꯃꯅ ꯑꯃꯗ ꯉꯁꯥꯏꯒꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯕ ꯌꯥꯕ ꯊꯕꯛꯁꯤꯡꯁꯤꯗꯤ ꯇꯧꯗꯕ ꯑꯄꯨꯟꯕꯒꯤ ꯀꯩꯅꯣ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯗꯤ ꯂꯩꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯨꯞ ꯌꯥꯝꯕꯁꯤ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯇꯦꯅ ꯈꯜꯂꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯥꯒꯤ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕ ꯈꯣꯏꯔꯤꯔꯣꯜꯒꯤ ꯀꯔꯤꯒꯤ ꯊꯥꯛꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯀꯃꯥꯏꯅ ꯂꯩꯔꯤ ꯑꯍꯜꯁꯤꯡꯅꯁꯨ ꯁꯨꯝ ꯍꯥꯏꯕꯤꯕ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯈꯟꯖꯕꯗ ꯃꯅꯤꯄꯨꯔꯤꯒꯤ ꯈꯣꯔꯤꯔꯣꯜꯁꯤ ꯑꯗꯨꯝ ꯊꯥꯛ ꯋꯥꯡꯅ ꯂꯩꯌꯦꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯧꯅꯩ ꯍꯥꯏꯔꯤꯕꯁꯤ ꯊꯥꯛ ꯋꯥꯡꯂꯕ ꯁꯥꯍꯤꯇ꯭ꯌꯁꯤ ꯑꯃꯨꯛ ꯃꯤꯅ ꯈꯪꯕꯤꯗ꯭ꯔꯒꯗꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯛ ꯋꯥꯡꯖꯔꯒꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯔꯤꯔꯣꯜꯒꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯒ ꯁꯝꯅꯕ ꯑꯗꯨꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯩꯔꯦꯡ ꯄꯥꯕ ꯑꯣꯏꯔꯣ ꯃꯜꯇꯤꯂꯤꯡꯒ꯭ꯋꯦꯜ ꯄꯣꯏꯇ꯭ꯔꯤ ꯔꯤꯗꯤꯡ ꯀꯣ ꯁꯤꯒꯨꯝꯕ ꯑꯣꯏꯔꯣ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯡꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯒ ꯃꯁꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟ
ki sering sing si atopa loan da translate to ba ton ton ba loan sing aduga atopa loan gi phajaba sering sing no ki loan si da translate to raga hando aga khoina pamin na raga di phajaba sering sing chi swain lei novel sing chi swain lei asi thong ama khoi sagat pam di yamna mathau tai na khali aduga manipuri khoril chi agi oina su thak wan adum lei na thamjage ado oza sigi dungan dungan ba loop sing da oza isana haktheng na yarga leibe loop je kyam kadi oibi agi oina di ai loop se yam yaujade manipur da loop se leibidi yam lei yam masing yam na lei khoi lojing loya ade imphal meol de horaga aina ngamjabada aina hojipok yaubase khoina college taming matam da khoina hogdong minar ki ba sahitya thopang loop masigi hanba khoina tani hanba president do ai sa ojaki masima ai adum hojipok da loina dun lai sahitya thopang loop ki dum la se phong saklon gi joint editor paw ai adum ojai aduga editor sina khoi ja sarchan thiamna oi saina aduga akhoi ki thanga lamdam ai pona pham lamdam gi lokta khorjai loop ana hairiba loop simmaga khoi 2015 da khoi myan ai sum laba manipur gi khoriol se chawkhatna na ba akhoi sum da su iho ma sagap mathau tai na khallaga lokta khorjai loop sim khoi lingkhat sabani masigi life member ma aduga founder member ma hair su yare masima loop ani khak se hojik ki oina de yaujai atopa loop sing se yaubadi kanai adu aingonda matam kai thokpagi aigi hojiji oiriba phibam sina haiba tare atai se hojik pokpi di yaub ngamjadari ado oza gi nga sai translator gim tan so happy pan biki ba male ko tunga tunga ba ai ba sing ibiram ba poetry sing da oza na translate tok thokum ba tok thok pagi ko ado karam ba poetry da hit poetry da ne hena tok thok pi bra da karam ba ai ba sing da ne hena thai ha da das tham ai se translation si matam gi tawi aduga maru oina di koi choreols da kainos na saying sina yam ba tawi koi gi English ta hando ba Malayalam gi saireng ko Marathi gi adagi Bangla gi sima makan matam tan khoi chefung ama saklon an phongjai haibse adai lokta khol gi su lokta khorjai luk gi lokta khol an chefung phongjai haibsing sida hapna ba matam gi saireng sing se khoina khoi gi loan sida tawba duga khoi gi mitai loan su kari gum matang matam na khoi demand tarok pe matung in English ta tawba dum yaujai hojji maksu aigi khoi manipur gi naha oiba aiba sing sigi saireng sing sei collection tawjaraga khangat jaraga translate English ta tawraga leijai masi lyric ama oina puthokpagi ready da adum leire masi khudong chaba matang matam laaga di lyric ama oina myana khudol tawgena khanje ado ozanga hojik bawda ozana punna translate tok thoki baje masing charo pa kyam ka di subile akhoi manipur gi saring makta mak oiraga su translation se adu chapchana di chapchana haji bangandre matam tang gi sum tawgibni amukta da tawgibna tabani na ado ayambana akhoi manipur gi saring da translate on tok thopi bra ayambana atopa loan gi saring sing khoi mite loan da tawba aduga english sina khara dum tawe english ta khoi mite loan da gi tawba ba ado hojiki aina hariba naha singi saring sing se mite loan gi saring sing english ta tawthokpa simadi lyric ta phonggen aina lyric book form se semgatlaga sagatlaga di thamjare simu yam nungai oza ado akho hojiki akhogi mani thaina degi lera aba aiba sing mak oiraga su hojik na ha oriba sing oiraga su mai gi oiba apamba wakhalon gi matungina mana irakba wari mak oiraga su ko kaigumba amham dadi loina ma saitharaga adum inayeba ado ozagi wina poetry se saring da dum laksake ko se iba matamda ayambana kari daga saitharaga ibi ozagi wina aigi se maru oina punsi sini aigi punsi aina kano gi ngayon ba saiba sida magi kano da forwarding da ai thamjabada punsi asima khoi loina silon gi achauba machak phangpham ne ai thamjai aduna khoi masida ngayon ba saiba da su aina sai thajari ba si pabitran tikuni ko Malayalam gi nga yolaga punsi hingna ba hona ba aduga sayeng su yamna pamjaba sayeng su iba sayeng phajaba sayeng su iba ngayon bagi na hingna bagi mase magi imung manung thakna no hona bada magi loina biga as khoi chi hingbada ware hingba ngamdrena train gi tali mathaksida ahing ma himinna mai thwai thado asi kana moi adwaina thorang tawkiba misak amane
ꯑꯗꯨꯕꯨ ꯃꯈꯨꯠꯇꯩ ꯈꯣꯔꯖꯩꯗꯤ ꯁꯨꯡꯊꯥ ꯊꯥꯒꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯥꯒꯤꯁꯤꯁꯨ ꯄꯨꯟꯁꯤ ꯑꯃꯅꯤ ꯑꯩꯅ ꯁꯩꯊꯥꯖꯔꯤꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯨꯟꯁꯤꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛꯁꯤꯡ ꯈꯨꯟꯅꯥꯏ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯃꯌꯥꯝꯁꯤꯅ ꯁꯦꯝꯃꯛꯄꯅꯤ ꯑꯗꯨꯅ ꯄꯨꯟꯁꯤ ꯑꯗꯨꯒ ꯈꯨꯟꯅꯥꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯑꯩꯈꯣꯏ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯁꯤꯒꯨꯝꯕꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯂꯣꯛꯇꯥꯛ ꯅꯠꯇ꯭ꯔꯒ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯗꯅꯕ ꯑꯁꯤꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏ ꯃꯔꯛꯇ ꯌꯥꯎꯏ ꯃꯄꯨꯡ ꯑꯣꯏꯅ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯏꯖꯩꯑꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒꯤ ꯉꯥꯌꯣꯟꯕ ꯑꯁꯩꯕꯥꯅ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡꯗꯣ ꯑꯗꯨꯗ ꯃꯥꯒꯤ ꯂꯣꯏꯔꯝꯗꯥꯏꯗ ꯃꯇꯦꯛ ꯑꯃ ꯌꯥꯎꯋꯦꯀꯣ ꯑꯣꯖꯥ ꯃꯇꯦꯛ ꯑꯃ ꯍꯥꯏꯖꯔꯛꯀꯦꯀꯣ ꯅꯪꯒꯤ ꯅꯨꯡꯗꯒꯤ ꯐꯣꯡꯗꯣꯔꯛꯄ ꯃꯉꯥꯜꯗꯨꯕꯨꯗꯤ ꯑꯗꯨꯉꯩ ꯅꯪꯒꯤ ꯄꯂꯦꯝꯅ ꯐꯪꯈꯤꯗ꯭ꯔꯕ ꯃꯅꯤꯗꯣ ꯉꯁꯤꯗꯤ ꯑꯁꯨꯝ ꯎꯔꯛꯄꯒꯨꯝ ꯇꯧꯔꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯂꯩꯀꯣꯜꯗ ꯍꯥꯏꯅ ꯑꯣꯖꯥꯅ ꯃꯇꯦꯛ ꯑꯃ ꯏꯕꯤꯔꯝꯃꯦꯕ ꯑꯗꯨꯗ ꯃꯥꯅ ꯁꯩꯔꯦꯡꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯈꯨꯟꯕ ꯆꯠꯈꯤꯕ ꯃꯅꯤ ꯍꯥꯏꯅ ꯁꯩꯊꯥꯔꯒ ꯑꯃ ꯏꯕꯤꯕ ꯑꯗꯣ ꯀꯔꯤꯗ ꯑꯣꯏꯗꯣꯏꯅꯣ ꯃꯥꯅ ꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯗꯣ ꯃꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯖꯕꯅꯤ ꯃꯣꯏꯅ ꯄꯤꯛꯏꯉꯩ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯨꯝꯃꯛꯄꯁꯦ ꯑꯩꯈꯣꯏꯅ ꯇꯨꯝꯃꯤꯕ ꯃꯣꯝꯄꯥꯛ ꯇꯦꯔꯥꯒꯤ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯣꯝꯄꯥꯛꯁꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯥꯄꯤꯒꯤ ꯃꯣꯝꯄꯥꯛ ꯃꯊꯛꯇꯅꯤ ꯃꯈꯣꯏꯅ ꯇꯨꯝꯃꯛꯄꯁꯤ ꯃꯆꯥꯁꯤꯡꯗꯨꯗꯤ ꯆꯔꯥ ꯍꯦꯜꯂꯅꯤꯅ ꯃꯃꯥꯗꯨꯅ ꯅꯣꯡ ꯃꯔꯛꯁꯤꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯦꯕ ꯃꯆꯥꯁꯤꯡꯗꯨ ꯊꯦꯝꯃꯝꯕꯅꯦ ꯃꯅꯤ ꯑꯃ ꯂꯩꯔꯦ ꯑꯥꯗ ꯋꯥꯄꯜ ꯃꯔꯛꯇ ꯃꯅꯤ ꯈꯨꯜꯂꯨꯈꯤꯒꯦ ꯍꯥꯏꯔꯒ ꯃꯃꯥꯁꯤꯅ ꯊꯦꯝꯃꯒ ꯍꯦꯛ ꯆꯠꯈꯤꯕ ꯍꯜꯂꯛꯄꯗ ꯃꯅꯤꯗꯤ ꯁꯨꯡꯄꯨ ꯄꯨꯔꯛꯇꯦ ꯃꯔꯝꯗꯤ ꯃꯅꯤꯗꯤ ꯑꯁꯦꯡꯕꯒꯤ ꯂꯩꯕ ꯅꯠꯇꯦ ꯃꯥꯅ ꯄꯨꯔꯛꯄ ꯍꯥꯏꯕ ꯁꯦꯜ ꯃꯉꯥ ꯆꯞꯄꯤꯒꯨꯝꯕ ꯅꯣꯡ ꯃꯔꯛꯇꯨꯗ ꯆꯣꯠꯂꯕꯀꯣ ꯑꯗꯨꯝꯕ ꯃꯉꯥ ꯆꯞꯄꯤꯗꯨ ꯄꯥꯏꯔꯒ ꯍꯦꯛ ꯍꯜꯂꯛꯈꯤ ꯍꯥꯏꯔꯤꯕ ꯃꯅꯤꯗꯣ ꯃꯃꯥꯗꯨꯅ ꯊꯤꯕ ꯃꯇꯝꯗ ꯁꯨꯛꯐꯪ ꯐꯪꯈꯤꯗꯦ ꯑꯗꯨꯕꯨ ꯄꯕꯤꯇ꯭ꯔꯟ ꯇꯤꯀꯨꯅꯤꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯐꯅ ꯋꯥꯖꯔꯒꯁꯨ ꯃꯥꯒꯤ ꯐꯖꯕ ꯈꯨꯠꯏꯁꯤꯡ ꯃꯥꯒꯤ ꯐꯖꯕ ꯂꯣꯏꯅ ꯁꯤꯂꯣꯟꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯉꯥꯜ ꯑꯃꯈꯛ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯛꯄꯁꯦ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯕ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯋꯥꯈꯜꯂꯣꯟꯁꯤꯡ ꯂꯩꯕ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯐꯣꯡꯗꯣꯛꯄꯒꯤ ꯃꯦꯗꯤꯌꯝꯁꯤꯅ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯁꯩꯔꯦꯡꯁꯤꯡꯁꯤꯅ ꯑꯣꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯁꯩꯔꯦꯡꯁꯤꯡꯁꯤ ꯄꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯥꯒꯠꯆꯕ ꯋꯥꯅꯤ ꯃꯅꯤꯗꯨꯗꯤ ꯑꯇꯩꯗ ꯂꯩꯇ꯭ꯔꯒꯁꯨ ꯅꯪꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯍꯥꯏꯔꯤꯕ ꯃꯅꯤꯗꯨ ꯌꯥꯎꯔꯤꯗꯅꯥꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯕꯅꯦ ꯑꯩꯒꯤ ꯑꯗꯨꯒ ꯁꯩꯔꯦꯡꯁꯦ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯁꯨꯝ ꯄꯥꯖꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗꯗꯤ ꯍꯣꯏ ꯑꯣꯖꯥꯒꯤꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯩꯊꯥꯔꯒ ꯏꯕꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦꯀꯣ ꯂꯩꯅ ꯀꯣꯏꯅ ꯆꯠꯂꯕꯁꯨ ꯃꯥꯂꯦꯝꯁꯤꯅ ꯅꯣꯡꯃꯇꯁꯨ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯅꯍꯥꯛꯀ ꯇꯥꯅꯤꯡꯗꯕ ꯈꯣꯟꯖꯦꯜ ꯀꯌꯥꯅ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯦꯍꯜꯂꯕꯁꯨ ꯅꯣꯡꯃꯇ ꯇꯥꯈꯤꯗ꯭ꯔꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯤ ꯋꯥꯔꯤ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤ ꯃꯗꯨꯅꯗꯤ ꯁꯦꯝꯈꯤ ꯃꯥꯜꯂꯦ ꯆꯦꯠꯂꯕ ꯃꯔꯤ ꯑꯃ ꯁꯥꯎꯅꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯏꯅ ꯁꯤꯒꯤ ꯄꯦꯔꯥꯒ꯭ꯔꯥꯐ ꯃꯇꯦꯛꯁꯤꯗꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯣꯖꯥꯅ ꯉꯁꯥꯏꯒꯤ ꯑꯏꯕ ꯄꯕꯤꯇ꯭ꯔꯟꯗꯣ ꯑꯗꯨꯗ ꯁꯩꯊꯥꯕ ꯑꯗꯨꯃꯛ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯗ ꯑꯣꯖꯥꯅ ꯐꯣꯡꯗꯣꯛꯅꯤꯡꯉꯤꯕꯁꯦ ꯃꯉꯣꯟꯗ ꯁꯩꯊꯥꯕꯗꯤ ꯑꯣꯖꯥꯒ ꯑꯏꯕꯗꯨꯒ ꯁꯛꯈꯪꯅꯈꯤꯗꯕꯒꯤ ꯊꯦꯡꯅꯈꯤꯗꯕꯒꯤ ꯑꯗꯨꯃꯛꯇ ꯁꯩꯊꯥꯕ ꯑꯣꯏꯕꯤꯗꯣꯏꯔꯥ ꯑꯣꯖꯥꯁꯤꯁꯦ ꯃꯁꯤ ꯑꯩꯒꯤ ꯋꯥꯔꯤ ꯋꯥꯔꯤ ꯈꯪꯖꯔꯛꯄꯁꯦꯀꯣ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯍꯛꯊꯦꯡꯅꯕ ꯅꯠꯇꯦ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯌꯥꯎꯔꯛꯈꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯐꯣꯡꯗ ꯑꯩꯈꯣꯏꯒꯤ ꯁꯛꯂꯣꯟ ꯍꯥꯏꯔꯤꯕ ꯆꯦꯐꯣꯡꯗꯨꯗꯁꯨ ꯌꯥꯎꯈ꯭ꯔꯦ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯑꯁꯨꯃꯥꯏꯅ ꯄꯥꯔꯨꯔꯀꯥꯟꯗ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯤ ꯌꯥꯝ ꯁꯥꯎꯟ ꯑꯣꯏꯕ ꯐꯦꯃꯤꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ ꯑꯋꯥꯕ ꯑꯅꯥꯕ ꯃꯌꯥꯝ ꯊꯦꯡꯅꯔꯛꯏ ꯑꯗꯨꯒ ꯑꯩ ꯄꯣꯛꯅꯐꯝꯁꯨ ꯊꯥꯡꯒ ꯂꯝꯗꯝꯅꯤ ꯊꯥꯡꯒ ꯂꯝꯗꯝ ꯍꯥꯏꯔꯤꯕꯁꯤ ꯉꯥꯒꯗꯤ ꯌꯥꯝ ꯃꯔꯤ ꯂꯩꯅꯕ ꯑꯩꯒꯤ ꯏꯄꯥ ꯉꯥ ꯐꯥꯕ ꯃꯤꯁꯛ ꯑꯃꯅꯤ ꯉꯥ ꯐꯥꯔꯒ ꯑꯩꯈꯣꯏꯁꯨ ꯃꯍꯩ ꯇꯝꯍꯜꯂꯛꯈꯤꯕꯅꯤ ꯑꯁꯤꯒꯨꯝꯕꯒꯤ ꯃꯥꯁꯨ ꯉꯥ ꯌꯣꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯈꯣꯏꯁꯨ ꯉꯥ ꯐꯥꯔꯒ ꯉꯥ ꯌꯣꯜꯂꯒ ꯍꯤꯡꯅꯕ ꯍꯣꯠꯅꯔꯛꯄ ꯁꯤꯒꯤ ꯃꯔꯤ ꯃꯥꯟꯅꯕ ꯑꯃꯗꯤ ꯂꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯎꯅꯤꯡꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯎꯔꯦ ꯇꯥꯅꯤꯡꯗꯕ ꯑꯩꯈꯣꯏ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯥꯔꯦ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯒ ꯌꯥꯝ ꯅꯛꯅꯕ ꯃꯔꯤ ꯑꯃ ꯑꯩꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯈꯤꯕ ꯋꯥꯔꯤ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯄꯕꯤꯇ꯭ꯔꯟ ꯇꯤꯀꯨꯅꯤꯒꯤ ꯋꯥꯔꯤꯁꯤꯁꯨ ꯑꯃꯅꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯞꯅꯅ ꯂꯩꯔꯒꯁꯨ ꯁꯛ ꯅꯣꯡꯃꯇ ꯎꯅꯔꯨꯗ꯭ꯔꯒꯁꯨ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯅꯗꯤ ꯈꯪꯅꯛ ꯅꯛꯁꯤꯟꯅꯕ ꯃꯔꯤ ꯑꯃ ꯁꯥꯒꯠꯂꯛꯈꯤꯕꯗꯣ ꯃꯗꯨꯃꯛꯅꯕꯨ ꯑꯩꯅ ꯁꯩꯔꯦꯡ ꯑꯃ ꯃꯥꯒꯤꯗꯃꯛꯇ ꯏꯕ ꯉꯝꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨꯅꯤ ꯑꯩꯅ ꯇꯁꯦꯡꯕꯗꯤ ꯉꯁꯥꯏꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯐꯣꯡꯗꯣꯛꯅꯤꯡꯉꯤꯁꯤ
ada aham pada khangdrikan di oza ko sigi bo oza gi saying se kano kanagumba mataga saitharaga iba maliba aduga mat saying dugi hek maming dugi makhada malayalam aiba pavitran tikunidana ama irameba adada sida saithaba oire ko yam nungai sumanya khangdraga su hadi saying ji tonga donga ba saying mayam malaiba ada paruba matamda gyanta da baga yaw ko se dum kai haini nungai ta ba haitare ada sumanya khangang kan di saying sigi magun yam da yam bado ada oza sida ozana sida saying da ming tholaga ngayon ba asai ba na ming tholi se ko si se maming se atopa thon da sida una thon bi se kari ki obi saying si saying makal saying humpuni lek de yaujari bise ko aduga mayam sigi manung da kitang lek ki maming thon bada karam mana na chuna ga dai khoin thon base saying amagi maming se lokhalaga hek thon bagi chana bim se khoi thena jaibo aduna ai chu sum khalak pa matam da masigi saying sina khare hena chuna ga dra ka haibo ko adagi chumna gi aina ijari ba saying mayam se khoi mahusha gi thabal uraga iba adagi lei uraga iba turel uraga iba sidi mahusha mayam na tonari ba mayam ama thengnari ba mayam amne hajaba tare adu lapna leiba Kerala da leiba aiba magi magi punsi wari se kitang nei nazaraga sayang magi iba ka se kitang tongan ma top top amas oe ka na in phauja khiba duna si lek si maming si hari ba sayang si maming si oina laurage ma si tholage na dai wari lauja khiba ni ada oza se aiba amo ina sulai bire ko ada yeng bire ba viewers sing da khudol tambo ina oza gi apamba ngahaktang wakhana sagat ba erga su kaigumba ma da saitharaga saring matek amakatang khudol tambiram sayang si aigi khoigi khunai sida hojik su yamna uba masak amakhang ni khoi se lingjen mana da ba haitare lebak sidi loina ningi mipum khudi mama lebak ning da ba leramoi adubu khoi se punsin na ba yadabagi masak sima khoina uning da ba pam da ba masak sima de dum khoi ki mang da ta duna leiri asi matang da ina ije khiba hidak ana sayang ama masi khoi gi bangladesh ki maruf sadhan na khoi bangla lon da hando ga moi che phong da phong bi khre masi ma khudol tam jake hedu na hi sillabai ma gi damak song thong na re i macha lising se nei kha da wang da kanagi maiba doctor koi thi nei punar i hidak langthak sonar i laiwa tinwa ima su yai kaisu haidi warugan ma macha singi thogal do sen krabidak singduna phibam lusilakli ngasidi imagi anabase asum smaina tentak na side lusin ado oza hji pathokriba saring matek to aduna kari phongdo ino haibado ado kitang koigi ima ma hakjang amaktaba matam sida magi macha sing mapari mamo mayam leiba koigi ima lebak tuni aina saitha jari base ngasi masung ngasai ina panjakiba koi loop mayam lei ai si khunai si do loop sing ja amaga paw phongna daba ai khoi si kangbu amaga paw phongna daba andegi kanglup amaga paw phongna daba maduna bo koi thoning na thodong mayam am tholai bani ima gi damakta khoina oheningi ba pandam do yawna khoi changsin bangam dabani phauje aduna ima se nare hai taragadi yamna systematic oiba mawong bada kamaina masi imagi anasi diagnose to halaga kamaina masi phangadagi khoi ichil naw sing tanaraga honaragadi imagi anasi thuna phagani khalle ngasai aisu ima nungsi bani aina khangnaba maiba ma lauruba kauruba aduga aisu ima nungsi bani haduna aina khangnaba doctor ma kauruba hariba singsina ngasai anab sing yam chanarabra haibado hana kupthana naina horagadi kharang phagadaba madumasu itau tawdabida khui khangnaba doctor maiba dei khangna chana mayam ji kor hidak se maibu hidak sung thajin ba doctor hidak su thajin ba ai machim naw ahan gi hidak mana purai doctor du gi hidak ong thab yaima gi su atom ba gi su natraga mari su bai su manga su bai su swain machim naw mayam ji hidak se mod mana dabida khana naina dabida loinamak thab taraga dinga sai anaba si phagalakoi mahota hena phattanabagi macham ohelakado madune phongdok chaning si khoi ima lebak nusi iramdam khunai si nusi na chen chong mayam di chong thok piraga khoi chiling chen mana dabadagi hen khoi awa pham da tar e habagi wafam da ne si sayang si da thamjaning ibs
ꯌꯥꯝꯅ ꯐꯖꯕ ꯁꯩꯔꯦꯡꯅꯤ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥ ꯃꯈꯥꯇꯥꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯁꯦꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯏꯕ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯗ ꯌꯨꯠ ꯀꯌꯥ ꯑꯃ ꯑꯏꯕ ꯑꯣꯏꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯑꯏꯕ ꯑꯃ ꯑꯣꯏꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯒꯗꯒꯦ ꯍꯥꯏꯗꯤ ꯁꯤꯃ ꯏꯒꯦ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤꯡꯗꯣ ꯑꯗꯨꯁꯨ ꯈꯪꯖꯒꯦ ꯇꯁꯦꯡꯕꯗꯤ ꯇꯁꯦꯡꯅ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯏꯕ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕꯁꯤ ꯍꯦꯛꯇ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯣꯏꯕ ꯌꯥꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯊꯕꯛ ꯑꯃ ꯀꯔꯤ ꯑꯃ ꯑꯩ ꯁꯔꯀꯥꯔꯒꯤ ꯀꯔꯤ ꯊꯕꯛ ꯑꯃ ꯐꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯍꯣꯠꯅꯕ ꯀꯜꯂꯒꯗꯤ ꯑꯗꯨꯝ ꯐꯪꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯏꯕ ꯑꯃ ꯁꯩꯔꯦꯡ ꯏꯕ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯗꯨꯒꯤ ꯒꯨꯟꯗꯣ ꯌꯥꯎꯕꯗꯤ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯏꯟꯇꯔꯦꯁꯇꯨ ꯂꯩꯔꯕ ꯑꯩꯒꯤ ꯍꯥꯏꯔꯤꯕ ꯒꯨꯟꯁꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯑꯩꯉꯣꯟꯗ ꯌꯥꯎꯋꯦꯅ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯁꯤ ꯏꯕꯒꯤ ꯂꯝꯕꯤꯁꯤ ꯌꯥꯝꯅ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯨꯟꯅꯥꯏꯁꯤꯗ ꯆꯣꯡꯊꯣꯛꯄꯤꯔꯛꯑꯒ ꯂꯩꯔꯤꯕ ꯂꯨꯞ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯃꯁꯤꯗꯤ ꯌꯥꯎꯁꯤꯟꯕꯤꯔꯒ ꯃꯈꯣꯏꯅꯁꯨ ꯒꯥꯏꯗ ꯇꯧꯕꯤꯔꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯁꯤꯅ ꯃꯅꯥꯒ ꯄꯤꯔꯒ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯤ ꯅꯍꯥ ꯑꯏꯕꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯑꯏꯕꯁꯤꯡꯁꯤꯒꯤꯗꯃꯛ ꯃꯅꯥ ꯀꯌꯥꯝꯁꯨ ꯊꯝꯕꯤꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯏꯕꯁꯤꯡꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯐꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯊꯝꯃꯤ ꯑꯗꯒꯤ ꯅꯍꯥ ꯑꯏꯕꯁꯤꯡꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯆꯠꯂꯒ ꯁꯩꯔꯦꯡ ꯄꯥꯅꯅꯕꯒꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯅꯍꯥ ꯑꯏꯕꯁꯤꯡꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯈꯟꯒꯠꯂꯒ ꯃꯈꯣꯏꯒꯤ ꯃꯅꯥꯒꯁꯨ ꯊꯧꯔꯥꯡ ꯇꯧꯔꯒ ꯊꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯕꯁꯤ ꯇꯁꯦꯡꯅ ꯄꯥꯝꯕꯤꯔꯒꯗꯤ ꯆꯣꯡꯊꯣꯛꯄꯤꯔꯛꯄꯀꯣ ꯑꯗꯨꯒ ꯆꯣꯡꯊꯣꯔꯛꯑꯒ ꯑꯩꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯈꯨꯏ ꯏꯔꯒꯗꯤ ꯍꯦꯟꯅ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯒꯤ ꯆꯟꯅꯐꯝ ꯂꯩꯒꯗꯒꯦ ꯑꯩꯒꯤ ꯑꯏꯕꯁꯤꯡꯁꯤ ꯑꯩꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯁꯤ ꯈꯔ ꯍꯦꯟꯅ ꯃꯤꯌꯥꯝꯅ ꯁꯤꯡꯊꯥꯅꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯟꯕꯤꯔꯒ ꯆꯪꯁꯤꯟꯕꯤꯕꯗ ꯍꯟꯕ ꯂꯩꯇꯅ ꯆꯪꯁꯤꯟꯕꯤꯔꯒꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯔꯤ ꯑꯗꯣ ꯑꯣꯖꯥ ꯑꯩꯅ ꯃꯈꯥꯇꯥꯅ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯁꯥꯍꯤꯇ꯭ꯌꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯋꯥꯔꯗ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦ ꯍꯥꯏꯅ ꯂꯧꯖꯩꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯀꯔꯤ ꯑꯣꯖꯥꯗ ꯐꯥꯎꯕꯤꯕꯗꯣ ꯑꯗꯣ ꯀꯔꯤ ꯀꯔꯤ ꯐꯥꯎꯕꯤꯗꯣ ꯑꯦꯋꯥꯔꯗ ꯌꯥꯝꯕꯁꯤ ꯑꯐꯕ ꯈꯨꯗꯝ ꯑꯃꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯅꯕꯅꯤ ꯑꯦꯋꯥꯔꯗ ꯄꯤꯕꯤꯔꯤꯕꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔꯗ ꯄꯤꯕ ꯃꯇꯝꯗꯗꯤ ꯈꯔ ꯆꯦꯛꯁꯤꯜꯍꯟꯅꯤꯡꯉꯤ ꯑꯦꯋꯥꯔꯗꯁꯤ ꯇꯁꯦꯡꯅ ꯄꯤꯔꯤꯕꯁꯤ ꯀꯔꯝꯕ ꯃꯔꯝꯗ ꯄꯤꯔꯤꯕꯅꯣ ꯃꯥꯒꯤ ꯄꯤꯔꯤꯕ ꯃꯥꯒꯤ ꯑꯦꯋꯥꯔꯗꯁꯤꯒꯤ ꯋꯥꯔꯦꯞ ꯂꯧꯔꯛꯀꯗꯧꯔꯤꯕ ꯖꯨꯔꯤꯁꯤꯡꯁꯤ ꯃꯇꯤꯛ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯍꯦꯛꯇ ꯄꯪꯄꯤ ꯄꯤꯁꯟꯕ ꯅꯠꯇꯕꯀꯣ ꯑꯦꯋꯥꯔꯗ ꯑꯃ ꯂꯥꯏꯔꯤꯛ ꯑꯃꯒꯤ ꯃꯥꯒꯤ ꯖꯁꯃꯦꯟ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤ ꯂꯥꯏꯔꯤꯛꯁꯤꯗꯤ ꯅꯝꯕꯔ ꯌꯥꯎꯗꯦ ꯑꯗꯨꯅ ꯑꯩꯅ ꯐꯖꯩꯅ ꯈꯟꯕꯗꯣ ꯀꯅꯥꯒꯨꯝꯕ ꯖꯨꯔꯤ ꯑꯃꯅꯗꯤ ꯃꯗꯨ ꯐꯖꯗꯦꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯖꯨꯔꯤ ꯈꯟꯕ ꯃꯇꯝꯗ ꯈꯤꯇꯪ ꯃꯔꯝ ꯆꯥꯕ ꯔꯤꯖꯅꯦꯜ ꯑꯣꯏꯕ ꯖꯨꯔꯤꯁꯤꯡ ꯈꯟꯕꯤꯔꯒ ꯌꯥꯝꯅ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯕ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗ ꯆꯪꯁꯤꯟꯕꯤꯔꯒ ꯇꯁꯦꯡꯅ ꯑꯦꯋꯥꯔꯗ ꯄꯤꯕꯗ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯤꯡꯗ ꯄꯤꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯗ ꯄꯤꯅꯤꯡꯉꯦꯅ ꯍꯦꯛꯇ ꯄꯪꯄꯤ ꯄꯤꯕꯗꯨ ꯅꯠꯇꯕ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐꯅꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯑꯦꯋꯥꯔꯗꯀꯤ ꯚꯦꯂꯨꯁꯦ ꯍꯦꯟꯅ ꯃꯥꯡꯊꯔꯛꯄꯒꯤ ꯃꯆꯥꯛꯁꯨ ꯑꯣꯏꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯑꯦꯋꯥꯔꯗ ꯄꯤꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯈꯤꯇꯪ ꯆꯦꯛꯁꯤꯜꯍꯟꯅꯤꯡꯉꯦꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯣꯖꯥ ꯃꯈꯥꯇꯥꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯋꯥꯔꯦꯡ ꯁꯩꯔꯦꯡꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯏꯕ ꯃꯌꯥꯝ ꯑꯃ ꯅꯍꯥ ꯃꯌꯥꯝ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯣ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯏꯕ ꯀꯌా ꯑꯃ ꯂꯩ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎꯗꯗꯤ ꯃꯁꯛ ꯈꯪꯕꯤꯗꯕ ꯑꯗꯣ ꯁꯤꯒꯨꯝꯕ ꯔꯥꯏꯇꯔꯁ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯑꯒꯗꯤ ꯃꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯍꯩ ꯆꯥꯔꯣꯏ ꯍꯥꯏꯅ ꯈꯟꯖꯩꯀꯣ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡꯁꯦ ꯃꯇꯧ ꯀꯔꯝꯅ ꯌꯣꯛꯈꯠꯂꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯁꯛ ꯈꯪꯕꯤꯅꯕꯒꯤ ꯃꯑꯣꯡꯁꯤꯡꯁꯦ ꯀꯔꯤ ꯇꯧꯔꯒꯗꯤ ꯃꯈꯣꯏꯁꯤꯡꯁꯦ ꯃꯁꯛ ꯈꯪꯕꯤꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯤꯇꯪ ꯈꯪꯖꯒꯦ ꯉꯁꯥꯏ ꯑꯩꯅꯁꯨ ꯈꯤꯇꯪ ꯄꯟꯖꯈ꯭ꯔꯦ ꯃꯁꯤ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯕ ꯑꯃꯗꯤ ꯌꯥꯝ ꯃꯊꯧ ꯇꯥꯏꯅ ꯈꯜꯂꯤ ꯂꯩꯔꯝꯃꯤꯕ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯕ ꯑꯏꯕꯁꯤꯡꯁꯤꯅ ꯏꯕ ꯈꯨꯏꯗꯨꯒ ꯅꯍꯥ ꯑꯏꯕꯁꯤꯡ ꯊꯣꯛꯂꯛꯂꯤꯕ ꯅꯍꯥ ꯑꯏꯕꯁꯤꯡꯁꯤꯒꯤ ꯈꯨꯏꯁꯤꯒ ꯈꯦꯠꯅꯕꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯕꯤꯁꯤ ꯀꯃꯥꯏꯅ ꯆꯠꯀꯗꯒꯦ ꯃꯁꯤ ꯂꯝꯕꯤꯁꯤ ꯀꯗꯣꯝ ꯃꯥꯏꯀꯩꯗ ꯆꯠꯂꯒ ꯀꯅꯥꯒꯤ ꯃꯇꯦꯡ ꯐꯪꯒꯗꯒꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯅꯔꯤꯒꯦ ꯍꯥꯏꯕꯁꯤ ꯑꯍꯜꯁꯤꯡꯁꯤꯒ ꯇꯥꯟꯅꯔꯒ ꯃꯗꯨꯒꯤ ꯀꯩꯅꯣꯁꯤ ꯈꯔ ꯈꯪꯉꯛꯀꯅꯤꯅ ꯈꯜꯂꯦ ꯑꯗꯨꯅ ꯂꯨꯞꯀꯨꯝꯕ ꯌꯥꯎꯕꯤꯕ ꯅꯠꯇ꯭ꯔꯒ ꯑꯏꯕ ꯍꯥꯟꯅꯒꯤ ꯏꯁꯇꯥꯕ꯭ꯂꯤꯁ ꯑꯣꯏꯔꯕ ꯃꯁꯛ ꯅꯥꯏꯔꯕ ꯑꯏꯕꯁꯤꯡꯁꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯈꯨꯏꯁꯤꯡꯗꯣ ꯄꯥꯍꯟꯕ ꯑꯗꯨꯒ ꯃꯈꯣꯏꯗꯒꯤ ꯄꯥꯎꯇꯥꯛ ꯂꯧꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗꯤ ꯅꯍꯥ ꯑꯏꯕꯁꯤꯡꯁꯤꯒꯤ ꯀꯩꯅꯣꯁꯤ ꯂꯝꯕꯤꯁꯤ ꯈꯔ ꯆꯨꯝꯅ ꯆꯪꯁꯤꯜꯂꯛꯀꯅꯤꯅ ꯈꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤꯅꯒ ꯅꯍꯥ ꯑꯣꯏꯕꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯔꯒ ꯂꯩꯕ ꯁꯤꯒꯨꯝꯕ ꯊꯧꯔꯥꯡꯁꯤꯡ ꯃꯁꯤ ꯀꯥꯟꯅꯕꯁꯤ ꯂꯧꯕ ꯐꯩꯌꯦꯅ ꯈꯜꯂꯤ ꯑꯗꯒꯤ ꯖꯨꯕ ꯄꯨꯔꯁꯀꯥꯔꯒꯤ ꯃꯅꯥꯁꯤꯡ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯔꯤꯛ ꯐꯣꯡꯉꯒꯗꯤ ꯍꯧꯖꯤꯛꯁꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯏꯕꯁꯤꯡꯁꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯅꯕꯒꯤꯗꯃꯛ ꯃꯅꯥ ꯀꯌꯥ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ
masi kari kari leibage ka habse khangaga sangsilagadi hena makoida ninghanna bapoktanabagi masa manglom sangsinabagi thona phangani na khalli ado oza dam lak jage ko oza hausi mamang da su kaya mai ibi haina thambikre adubu tungda simadi phongdoke simadi tawgi kaina khanba oza gi plan kadi kadi dilebi makata na tawdam Hauji aigi kuttal leijari se sayengi lai phongba yabagi thak amada leijare duga English ki kanoda na ibasing sigi sayeng sing khonjel lag English to translate tawba lai amatanga phongdok chaningi masina koi atop top state sing da koi na ibasing quiz mai tawi na khan mangam gani habagi manglan da ne mangjari se duga aina punsi da thengna jarakpa thokdok wathok sing masidi yumpham oiraga iba koi punsi wari haba tare matek matek sigi keno si sagat sari masi matang matam zaragadi nongma koi autobiography gi mongda masi masui lairek ama sa kena khalli aduga aini yam pamjaba amana hoji makti khuthaba ngamda novel se ai kari matam phangadi novel se iningbagi apamba onde dum phaujari ado oza gi ngasi bok lairak pamatamda ai begilamda ko tongan oza gi atopa thabak natabida sigilam sida oza da puning thawat biba maru ina yam chauna mateng pangbi beste kana kana oi biduna chauna support toba simal lai habadu makti thidokpa laite adubu khogi lambi sida channa puning thawat pirakpa ngasai ju panjagi ba oza sing ai bu sing ko class 11 12 taminga de rambam ongbi men so bi thengna jare puning thawat pirai adagi khoi college tamaba matungda sarchantiam thengna jare puning thawat pirai adai hoji ji lairi ba ai bu sing se thengnaragadi bari tai sanaragadi loin puning thogale masimadi khoi yam chokthok chaningai ni khoi mangda chalamaba khoi makhoi liklamdani khoina tung injagadri simba masangnar ai bising se arke bugon sana oiro dagi pralada oiro adagi dilip mengbam oiro mayam je thengnarugadi puning loina thogotpi aduga family gi support se moral support te dum ai phangjai aduga aini iba horokpasi dai tasengbudi family ga consult torga irakibadi oide ai lona tuna sum iraga ai lai am phonge ka doi phongkhibane swain tawjai oza hojiki oza je sigi ai ba amo ina tabda to pakari kari di hona bi oza gi ba ibagi kanose ibase ai hojik se kanoni Department of English and Cultural Studies Manipur University is the PhD tawjabani thesis makti submit tawjagre adana haribasigi folklore gi area da tawba maramna folklore gi adum work khara adum tawjai adagi research articles khara sum ijai karigumam tana publish tawjai aswaina tawe folklore gi adu kimada adu kamai tawno za kitang habune folklore se in tawri se ta sengbai di koi thanga da confine tawre thanga gi folklore da adu koi gi folklore haiba taragadi paipuna thambirami ba ko masi oral obi ai natraga ko materials obi ai ko folklore sida ko lei se oral literature ga orator ga so haina re jikse sinbung wari oina ko phunga wari obi ai myth obi legend obi ai ko sidlina iba degi pauro pakhong mayam se ore kana the folklore da loin sing sigi verbal and lemba pot sing leire aduga ko performing oina su leiba performing art forms oina adagi koi custom oina ka lairiba koi chanabi singo adai amana material culture have tare koi khudam yang ko haro adai lairiba ipai pun sinar amba koi culture gi saru amati oira singo machine ta sina nai nei jai ado aigi maru oina di aigi di sinbung kano sida sinbung wari ha tare sida oina focus tawjabana aigi yamna chawba thodang amadi lori haina khanjai ko ozagi je id writers ama oina research tu tawre aduga family ama su ozana responsibility di dum lori bane ba ado sipuna mukje kamaina adjust toraga leibi ozana leibi matamda masi yamna hangbiya bo wang mane aduga tasengbai di yamna wai ha tare hojing matam se hingbasi araiba ma oidre adana pavitranti kunigi aina Jaba saying do the sungayan but say is that harder than starvation sometimes see visin hen live ra kai khalak ko to hingna bhona badai ko adaina hingbasi yam arrive on the oide see lai di hybra ma thingnagi aduna ai gisu
ꯄꯥꯝꯖꯗꯅ ꯔꯤꯁꯔꯁ PhD ꯁꯤꯃꯁꯨ ꯇꯧꯖꯔꯨꯔꯕꯅꯤ ꯃꯁꯤꯃꯁꯨ ꯂꯣꯏꯁꯤꯟꯅꯤꯡꯕꯒꯤ ꯃꯁꯤꯒꯤ ꯌꯥꯝꯅ ꯋꯥꯕ ꯖꯔꯅꯤ ꯑꯃ ꯂꯝꯕꯤ ꯑꯃ ꯂꯩꯔꯦ ꯃꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯁꯤꯒꯤ ꯋꯥꯔꯤꯁꯤꯃꯁꯨ ꯑꯗꯨꯒ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯗꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ PhD ꯇꯧꯖꯔꯛꯈꯤꯕꯁꯦ ꯆꯍꯤ ꯐꯅ ꯌꯥꯝꯃꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝꯁꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯅꯠꯇ꯭ꯔꯒ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯇꯣꯞꯄ ꯁꯦꯜ ꯇꯥꯟꯅꯅꯕ ꯑꯗꯒꯤ ꯑꯩ ꯄꯥꯝꯖꯔꯤꯕ ꯁꯥꯍꯤꯇ꯭ꯌꯁꯤꯗ ꯃꯇꯝ ꯌꯥꯝꯅ ꯍꯦꯟꯅ ꯀꯥꯏꯊꯣꯛꯄ ꯉꯝꯍꯟꯗꯕ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯇꯥꯏꯠ ꯑꯣꯏ ꯁꯦꯗꯨꯜꯁꯦ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯩꯅ ꯇꯉꯥꯏꯐꯗꯕ ꯈꯔ ꯁꯥꯍꯤꯇ꯭ꯌꯒꯤ ꯀꯩꯅꯣꯁꯤ ꯌꯥꯎꯔꯕꯁꯨ ꯑꯌꯥꯝꯕ ꯁꯤꯒꯤ PhDꯒꯤ ꯃꯅꯨꯡꯁꯤꯗꯗꯤ ꯑꯩ ꯑꯇꯩꯁꯤ ꯀꯌꯥ ꯌꯥꯎꯕ ꯉꯝꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯑꯋꯥꯕ ꯀꯩꯅꯣ ꯑꯃꯅꯤ ꯁꯨꯝ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯣꯖꯥ ꯈꯨꯟꯅꯥꯏ ꯑꯃꯗ ꯑꯏꯕꯒꯤ ꯊꯧꯗꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯂꯧꯖꯩꯀꯣ ꯑꯗꯣ ꯁꯤ ꯀꯌꯥꯝ ꯆꯥꯎꯋꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯣꯖꯥꯗꯤ ꯔꯥꯏꯇꯔꯁ ꯑꯃ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯈꯔꯗꯤ ꯈꯪꯉꯝꯒꯅꯤ ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯤꯕꯁꯤꯡꯒꯤ ꯌꯦꯡꯉꯒ ꯑꯗꯨ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯝ ꯆꯥꯎꯋꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯁꯨ ꯑꯏꯕ ꯑꯃꯁꯨ ꯑꯣꯏꯖꯕꯅꯤꯅ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯁꯤꯟꯐꯝꯗꯣ ꯑꯗꯨꯝ ꯋꯥꯡꯅ ꯊꯥꯡꯒꯠꯆꯅꯤꯡꯕꯁꯨ ꯂꯩ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯈꯪ ꯑꯍꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄ ꯋꯥꯐꯝ ꯑꯃꯅꯤ ꯑꯏꯕꯒꯤ ꯊꯧꯗꯥꯡꯁꯤ ꯌꯥꯝ ꯆꯥꯎꯋꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯅꯤꯡꯇꯝꯅꯕ ꯍꯣꯠꯅꯕꯗ ꯑꯏꯕꯁꯤꯡꯒꯤ ꯊꯧꯗꯥꯡ ꯌꯥꯎꯈ꯭ꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯌꯦꯛꯁꯤꯡ ꯃꯈꯣꯏꯒꯤ ꯈꯣꯜꯂꯥꯎꯁꯤꯡ ꯀꯌꯥꯅ ꯊꯧꯅꯥ ꯄꯤꯈ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯑꯏꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯍꯥꯏꯕꯁꯤꯅ ꯃꯥꯡꯗ ꯊꯝꯕ ꯅꯠꯇꯕ ꯈꯨꯟꯅꯥꯏꯒꯤ ꯍꯥꯏꯕꯁꯤꯅ ꯐꯖꯕ ꯈꯨꯟꯅꯥꯏꯒꯤ ꯍꯥꯏꯕꯁꯤꯅ ꯃꯥꯡ ꯊꯥꯔꯒ ꯐꯖꯕꯅ ꯀꯔꯤꯅꯣ ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ ꯈꯨꯠ ꯊꯤꯜꯂꯒ ꯇꯥꯛꯏꯕ ꯑꯁꯣꯝꯗ ꯆꯠꯂꯒꯗꯤ ꯐꯒꯅꯤ ꯈꯨꯟꯅꯥꯏꯁꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯑꯁꯣꯝꯗ ꯆꯠꯂꯒꯗꯤ ꯁꯣꯏꯒꯅꯤ ꯑꯁꯤꯃꯗꯤ ꯁꯣꯏꯔꯦꯒ ꯍꯥꯏꯕꯁꯤ ꯑꯏꯕꯁꯤꯡꯁꯤꯅ ꯑꯏꯕꯒꯤ ꯈꯨꯔꯖꯩꯁꯤꯗꯒꯤ ꯌꯥꯝꯅ ꯑꯊꯧꯕ ꯋꯥꯍꯩꯁꯤꯡꯁꯤꯅ ꯊꯣꯛꯂꯛꯑꯀꯥꯟꯗ ꯈꯨꯟꯅꯥꯏꯁꯤ ꯃꯤꯀꯞ ꯊꯣꯛꯍꯟꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯐꯥꯎꯖꯕꯗꯤ ꯔꯤꯗꯤꯡ ꯅꯦꯁꯟ ꯏꯁ ꯑ ꯂꯤꯗꯤꯡ ꯅꯦꯁꯟ ꯍꯥꯏꯅꯕꯒꯨꯝꯗꯅ ꯂꯥꯏꯔꯤꯛ पाबा ꯃꯤꯁꯤ ꯌꯥꯝ ꯂꯩꯔꯒꯗꯤ ꯑꯏꯕꯁꯤꯡꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥꯔꯤꯕꯁꯤꯡꯒꯤ ꯊꯃꯣꯏꯗ ꯌꯧꯍꯟꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯤꯒꯤ ꯃꯁꯤꯡꯁꯤ ꯌꯥꯝ ꯂꯤꯛꯑꯒꯗꯤ ꯑꯏꯕꯅ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯤꯕ ꯐꯖꯕ ꯋꯥꯍꯩꯁꯤꯡ ꯑꯆꯨꯝꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏꯗ ꯌꯧꯕꯗꯣ ꯈꯔ ꯋꯥꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯋꯥꯖꯔꯤꯕꯁꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝ ꯌꯥꯝ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤꯀꯣ ꯍꯥꯏꯗꯤ ꯁꯩꯔꯦꯡꯗ ꯏꯕ ꯁꯩꯔꯦꯡꯗ ꯐꯣꯡꯗꯣꯔꯛꯏ ꯑꯏꯕꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯅ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯃꯇꯝꯗꯁꯨ ꯃꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯐꯣꯡꯗꯣꯔꯛꯄꯗꯨꯅ ꯃꯣꯏꯅꯁꯨ ꯃꯇꯦꯡ ꯑꯣꯏ ꯍꯥꯏꯖꯩꯀꯣ ꯃꯇꯦꯡ ꯑꯣꯏ ꯍꯥꯏꯅ ꯂꯧꯖꯒꯦꯕ ꯑꯗꯣ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯀꯟꯗꯤꯁꯟ ꯑꯃꯗ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗꯗꯤ ꯂꯩꯔꯤꯕꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯅ ꯑꯏꯕ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯑꯗꯨꯁꯨ ꯊꯝꯕꯤꯔꯝꯃꯨ ꯃꯁꯤ ꯑꯏꯕꯁꯤ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯏꯕꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯧꯗꯥꯡ ꯆꯥꯎꯏꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯒꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯁꯤꯅ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯃꯛꯏꯕ ꯃꯥꯏ ꯆꯥꯎꯈꯠꯂꯣꯟ ꯑꯃ ꯁꯦꯝꯃꯛꯏꯕꯁꯤ ꯆꯌꯣꯜ ꯑꯃꯗ ꯁꯦꯝꯕ ꯅꯠꯇꯦ ꯁꯥꯡꯂꯕ ꯄꯨꯋꯥꯔꯤ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯂꯝꯗꯝꯁꯤꯒꯤꯁꯨ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯊꯝꯕꯤꯔꯝꯃꯤꯕ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯇꯧꯕ ꯑꯏꯕ ꯍꯥꯏꯁꯦ ꯆꯨꯝꯅꯒꯤ ꯁꯩꯔꯦꯡ ꯏꯕ ꯈꯛꯇꯨꯗ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯏꯁꯤꯟꯕ ꯌꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁꯀꯤ ꯃꯔꯝꯗ ꯏꯕ ꯌꯥꯏ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕꯁꯤꯡ ꯏꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤ ꯈꯨꯟꯅꯥꯏꯒꯤ ꯂꯤꯛꯂꯝ ꯑꯃ ꯂꯥꯛꯏꯕ ꯃꯃꯥꯡꯗꯒꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯂꯥꯛꯏꯕꯁꯤꯡꯁꯦ ꯃꯁꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯑꯣꯏꯗꯕꯅꯤ ꯃꯁꯤ ꯀꯥꯎꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯈꯔ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕꯗꯣ ꯐꯪꯍꯧꯔꯒ ꯂꯣꯏꯔꯦꯒ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯃꯥꯡ ꯊꯥꯔꯒ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯁꯣꯏꯕ ꯂꯩꯔꯒꯗꯤ ꯃꯗꯨ ꯁꯣꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯖꯕ ꯉꯝꯕ ꯑꯗꯨꯒ ꯍꯥꯏꯕ ꯉꯝꯕ ꯑꯗꯨꯒ ꯃꯗꯨ ꯆꯨꯝꯊꯣꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯗ ꯂꯩꯔꯒꯗꯤ ꯑꯁꯣꯏꯕꯁꯤꯡ ꯆꯨꯝꯊꯣꯛꯃꯤꯟꯅꯔꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯛꯀꯅꯤꯅ ꯑꯗꯨꯃꯥꯏꯅ ꯊꯥꯖꯩ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯣꯖꯥꯒꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯊꯝꯕꯤꯈꯤꯕ ꯑꯣꯖꯥꯒꯤ ꯑꯦꯋꯥꯔꯗ ꯃꯌꯥꯝ ꯑꯃ ꯐꯪꯈꯤ ꯌꯨꯕ ꯄꯨꯔꯁꯀꯥꯔ ꯑꯗꯒꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯂꯤꯇꯔꯦꯆꯔꯒꯤ ꯀꯩꯒꯤ ꯐꯪꯈꯤꯕ ꯑꯦꯋꯥꯔꯗꯁꯤꯡꯗꯣ ꯑꯗꯨ ꯄꯨꯝꯅꯃꯛꯀꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯣꯖꯥ ꯀꯅꯥꯗ ꯄꯤꯅꯤꯡꯉꯤ ꯀ꯭ꯔꯦꯗꯤꯠꯁꯤꯗꯤ ꯑꯩꯒꯤ ꯀꯩꯅꯣꯗꯁꯨ ꯑꯗꯨꯝ ꯄꯤꯖꯒꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯀꯣ ꯃꯈꯣꯏꯅ ꯑꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯕꯤꯗꯅ ꯍꯣꯠꯅꯕꯤꯔꯛꯄꯒꯤ ꯑꯗꯒꯤ ꯑꯐꯕꯅ ꯁꯤꯅꯤ ꯐꯠꯇꯕꯅ ꯁꯤꯅꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗꯣ ꯎꯍꯟꯕꯤꯔꯛꯄꯒꯤ ꯈꯪꯍꯟꯕꯤꯔꯛꯄꯒꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯤꯡ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯏꯕꯒꯤ ꯀꯩꯅꯣꯁꯤꯗ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯁꯤꯗ ꯊꯦꯡꯅꯖꯔꯤꯕ ꯑꯣꯖꯥꯁꯤꯡ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯗ꯭ꯔꯒꯁꯨ ꯃꯌꯥꯝꯁꯤꯒꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌ ꯊꯧꯄꯥꯡ ꯂꯨꯞ ꯀꯥꯏꯅ ꯇꯧꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯌꯥꯎꯔꯝꯗ ꯇꯥꯔꯒꯗꯤ ꯑꯩ ꯃꯌꯥꯝꯒꯤ ꯃꯔꯛꯇ
ꯇꯤꯜꯂꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯥꯍꯤꯇ꯭ꯌꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯀꯥꯏ ꯈꯪꯉꯝꯗꯕꯁꯨ ꯌꯥꯏ ꯑꯗ ꯍꯥꯏꯔꯤꯕ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯑꯏꯕ ꯃꯌꯥꯝ ꯑꯗꯩ ꯂꯣꯏꯅꯃꯤꯟꯅꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯁꯦ ꯄꯨꯂꯞꯇ ꯑꯩ ꯁꯨꯃꯥꯏꯅ ꯄꯤꯖꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯣꯖꯥꯗꯒꯤꯀꯣ ꯍꯧꯖꯤꯛ ꯑꯏꯕ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯡꯗ ꯇꯨꯡꯗ ꯑꯏꯕ ꯑꯣꯏꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯈꯣꯏꯁꯤꯡꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯃꯦꯁꯦꯖ ꯑꯃꯈꯛꯇꯪ ꯄꯤꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯏꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯝꯕ ꯁꯤꯟꯐꯝ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯏꯕꯁꯤ ꯄꯥꯝꯕꯤꯔꯒꯗꯤ ꯊꯧꯅꯥ ꯐꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯂꯒ ꯏꯕꯤꯌꯨ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯏꯕ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯊꯧꯅꯥ ꯐꯕ ꯅꯍꯥ ꯃꯌꯥꯝ ꯑꯃꯁꯨ ꯎꯖꯔꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯑꯏꯕ ꯃꯌꯥꯝ ꯆꯣꯡꯊꯣꯛꯄꯤꯔꯒ ꯈꯨꯟꯅꯥꯏꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯏꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯕ ꯈꯣꯔꯖꯩ ꯃꯆꯤꯟꯁꯤꯅ ꯐꯖ ꯐꯖꯕ ꯋꯥꯍꯩ ꯀꯌꯥ ꯏꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯒꯤ ꯊꯧꯒꯜ ꯇꯧꯃꯤꯟꯅꯁꯦꯅ ꯑꯩ ꯊꯝꯖꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯣꯖꯥ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯥꯏ.ꯑꯦꯁ.ꯇꯤ.ꯚꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯁꯦ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯀꯪꯂꯩꯄꯥꯛꯀꯤ ꯃꯅꯤꯄꯨꯔ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ